अहानबदा ngasi maroiba paw irang asina maram moiraka relief camp da changjafam loribasing athubada resettle tawlagani haibagi thajaba Union Home Minister Amit Shah na pirakle haina Manipuri governor anaswaya ukena fongdukre drug na ekhoi khunai da piriba chaithing asi ekhoi puna thengna minaduna drug free hoiba Manipur mo ohelasi haina Chief Minister Nongtham Birena fongdukre Inkhalakliba nahasing drug tagi kalausi harabadi drug na piriba chaithing sing khanganba mathu tai haina Social Welfare Minister Haikam Dingkhona fongdorakle amadi Juribam district ki Borobekra sub division da kukini chingnaba singna mitagi yum ani Bisnupriya gi yum ama mai thadoklamle